graduate tawra lani master tawra lani natra kaino tawra lani job ti somna phangdre adu ma thabak taw haitre ai gi oina ti thabak pamde maram di kaino ko government gi job tawra ai gi life se pura punjan grane ba ai gi freedom oi ba ai na chakhat ani ba ai mayam da pining ba sandok ning ba skill gi thabak mayam sing opportunity mayam sing mayam bu gai tawning ba mayam sing si kain kana roi adu ai si kariguma certain amount khana ai si punjan laga tham khane aduna ai na mayam da mi yam drabada mi lising kaya da inspire tawri ba mi kaya kaya ai company da thabak piri ba mathang thabak amuk lakani ngasi mi yang themuk thabak tawi amuk chakhini mathang yang themuk lakani amuk chakhini sumai tora sum chakhiba mayam sing sina ai ngonda ngasi mi changa chatruk mai tang krising ji ai government gi da leiraga di MLM na su suk yang thabak ti piba ngamde profit phangana ba amsu market ta chali ba posing si adum same saraga dum yon ba natragana leiroga yon ba si business ne entrepreneur haibasina bu khogi yamna achauba asa amaga loina mi yam da kari darkar oi mi yam da kari benefit pigani amdi mi yam sa thabak kamai phangani mi yam gi abdi Sida hingi bagi manung sida sang daba yada po singsi kari no eko da roti kapra makan haida food cloth and shelter sigi darkar ba posang mayam singsi karmain tawni karmain puthokani karmain mi singda thungan gani masigi damakta challenging lakho mayam do magna thengana bidang ta ready waraba amadi awa ta rakma tamda madu mayok na bagi damakta max ready waraba max prepared waraba mangonda du courage du leraba mang adu practice ka asi tawraba aduga madu da achoba risk am lawba ngama adugi mang ta ki taraga su yamna thuna madu recover tawsan tawba ngama adugi thak to yorko do ne entrepreneur haisi thabak si job seeker mayam si job theory khara mana job waiter ni thabak ngai raga lei aduna ba manipur jing si sumain oire chakha tabuk chang si job si ngai dana leiba natraga job si thiba aduna thiba ma su ngai ba ti yam phangde dana job creator ori sungat wala job he creator gi wakhan ji chelak mata sungat wala wa ba ji karam kan ne ai pressure la ka ne ai gi yamna khawrang na pam dena tawba thabak sing am po waroi yam da mi changa chatruk ki mathak ta ai gi company de gi tamgre loina na lising am gi thamak ta inspire oraga ai gi company de yaw da ba adu atop atop mafam sing da thabak si de gi inspire tawraga tawba mi yam lei masi lilong bulletin na mayam bu taram lokchari aduga ngasi lilong bulletin gi mai kai de gi unajari ba akoi gi oza se mayam su hana sak khangbi mi mayam su yoramani aduga akoi ngasi aham ba su akoi gi lilong bulletin gi sati gi unajabani na ahan ba akoi introduction oza gi introduction amatang to wina wi am to oza da akoi tanza ba lokchari lilong bulletin gi na aibu ai Mumbai da leibani aibu masigi mayam unabagi amasung Manipur mayam punamaka aiga hakthengna wari chana ba phangdabadu masigi bulletin asigi zaria dagi masigi undagi aina mayam ga aigi pau phagok na bagi mauka ma pibe sai ne ma thaga chari lilong bulletin bu aigi mingsi Muhammad Sirajuddin Sheikh kawi ai mayang Imphal Bengun da pokpani du 1987 da ai Manipur thado aga sumchak khidana ai si hojik ti Bombay da settle tawraga leijai zana si asin rotam ga kai thokpiraga lengbir pasu koi na khedi ju ta lokchari duga yamna rawba ta chaw phungdukchari ado ozana hoji Mumbai da paibiri thabuk se karamba makhalgi thabuk aduga karamba line of work ta thabuk tobi banu ji so jas ai gi thabak si signage haina kawi signage hai badi koi gi advertising material hai batare sign board edi koi gi dukan gi oro company gi oro corporate gi oro agi logo ma ko the de na ma se si si buni sign board hai si ado ozana hoji mobile le sagi company mo ne zero de ge hogol kan start work on tora kan hoji se company no form tora thabak run tora kan le ne ado ozana sigi thabak se to matam lo jai wakal da karam concept de ge ado kari interest le de ge sigi adi sigum company ma je mi myam da kar le ngani habi concept ni so yorong ga khale ado ozagi main motive ado interest se kai de gi la kan hu bi kyun masigi thabak se hoki basi ahan bada mioi ba khuding makta masa masa gi talent amamam mapuna pirai haina ina thajai adi matung ina ai si like tamam badagi angang oina layak pasi amna pamjarakpa layak pasi am pamjarakpa dagi aina Manipur gi oza sing ai mai Imphal da oza Nandi Kumar adagi Imphal da na oza RKS kogi lei makoi sing sidagi aina knowledge lawrga tamamme adu layak pasi sum tamam badagi sum mai sum layak pagi mai kai sida thum sakhidana wi tungdadi layak ba hai khud ne yak pase masi si sum loisilakpa aduga technology si wangkhalakpa dagi computerized oina commercial oina adai ni sa si Corel Draw ma dia to ba computer designing da changchel laga commercial on thokiba adagi sumai to raga aina commercial gi line da changchel laga ai gi thabak si ga ai gi kano si ga mari leina na sum changchen ki bai tare madagi aina sign board ki line si de changchel lage na khalak pai tare sign board si kayam darkar oi bagain hai taragadi a business with no sign is a sign of no business na kana gumba ma karigumba ma tawna bagi damakta ma sim basak khanghan badarkar oi doctor ama ai doctor ne khanghan nabi damakta ma gi name plate am darkar oi ai doctor ne ai gi specific kano si ai gi degree si sini ai si gi specialize ni hai ba khanghan bam sange sumaina dukan ma taw taraga so
office am moirasu business am moirasu government ki department am moirasu sign board hai basi tangai phadana dum darkar hoy so masi ekhoina heng sidri phoba masi ki business se masi ki thabak asi adum darkar hoirani na khallaga aina masi thabak sibu junction ki bane mayam da su yam important hoy ba adaga pot sing lei taw sunga ya da sing matak ta hai pot se yam kui long term bok ta koi manual work la yam dagi digital work na yam ba sangjal tar ga jo still high ba sign board si magi kamaina work to ge have ki wakal khena tar mo khena ga jo high ba product si exist adum to ho kan have ne ba point lei ado ozana ngasi bok ta si company jim establish tor ko matam da sigum ba thaba ma hodu ko ja line na khan bi bra na trana pot se yam critical moment jing ma si tawang amaroi kaina khangiba lui kaina khalak patan jat yawi thabak khuding mak si lai ai konda lude na khali kari gino na ham kanda kanaguma na magi thabak to haina taragadi amsu madu da interest lai taragadi masi aruba thabak am phulai roi na khale ai gi signage gi line si khakta nate atopa carpentry line or su interior design gi line or su atopa construction gi line or su any thabak ama mahak na yamna pamjaru taragadi thabak se arai aruba am phulai te na khale lo ai na su thabak si lude ai na haina jabani na lubam ho leite ado kanaguna thabak sida yamna pamja khragadi khudam moina haira kanda ekoi kanaguma ma ekoi iroi bagi olympics yaw tare adu gi damakta mahak na yamna olympics si pamjaru bani na iroi bai basi ising da ma practice taw dorine ising da practice taw gada basi limit chahum humanga changna ma si ising da practice taw dore me pun ni pan changna ado mahak na pamjaru bani na ising da ting bai jai khoi ngak ting rodi ekoi lok thung dorine lok thung ani ising da ting na saw dorine ko ado mahak na yamna pamjaru ba ko bani na ising da limit kuning pung ni pan tinga iroi ba tamba adu olympic yawrim ne adu mahak kaisu lok thung de kanaguma mana mahi roi sing na su ma ai si top ta ge phau ge hai ta ge ma ahing chupa dum thabak su dorim ni ahing chupa lai pa dorim ni adu mahak kaisu awda awab am ta leite awab hai si kamai to mangu da pressure pira ka nang si tawde ya de na nam phu to ra ka da ne mangu da wa do ri si ima baba na force to bani khangde karigumba ma dagi mai kai dagi force to rak bani khang adu ne mana wa do ri si adu na aina miyam sing gi damak ta aina masi kano se aina khangan ning badi kano ka da wa ba si karam ka na ko aina pressure la ka na ai gi yamna khawrang na pam de na to thabak sing am pho waroi sumaina aina ozagi wakal je amna mari phajaba idea me am su yawri sigum idea jin ye khoi gi society si dadi khangbu chang khara wali brana khalle ko aduna ozagi poche asai idea ding matang duna I mathang da question ama dam hangjar ke adu hojiki ona di ozana mumbai da base tor kana work tor ja 1987 ni le ra almost say 30 plus mind le ra bani na manipur da gumba si ozana to bi thabak si gi brands na trana ke si channel si gi ke ta mari or ke ya ta sing bo sandur ko gi planning gi le ra mai to se sumai to aina 2000 da aina han ba mumbai da si business establish to bane sigi mamang da I Gulf ta leiro re Bombay da matam atopa kana atopa company da thabak tawre an ba ina company start to basidi 2000 da ne aina start tawra matung da manipur gi mi yamna inspire tawraga sigi line sida yam changa khra matung da aina 2000 da hajing asi dei chai kun mangai ga mang da thabak ho basidi da Imphal da ekoi gi mapan da tawnari ba Bombay da tawnari ba asum ba haibidi LED amadi atopa technical oiba yamna khaidi chawkhat pa ai tare ne aduga makhal gi atang ba saine ching Imphal da thoine tawdri ado ai gi angang da leramba mi mayam sing si Imphal da halak pa yawi adagi sidai da lairaga ekoi gi sida saine gi tawba company lai sing se leida yawna raga man Imphal da su yam sundore hauji ai angang sing yam lai yam da mi chamna chatruk ki mathak ta ai gi company de gi tamgre loina na lising amagi thamak ta inspire oraga ai gi company de di yawda ba adu atop mafam sing da thabak sidagi inspire tawraga tawba mi yam da lai khare Bombay da su lairiba mi chahum chamri sidai da mi 96% di ai gi field sida ne lai sing science gi industries da atop Delhi da ka lai basing sidi atop field da lai Bombay Bangalore da lai basu atop field lai Bombay da di science gi fields da yam lai hai ba science sida mayam na pam na bai tare Imphal da su yamna hangna kare aina branch hange di khande maram di ai gi chhatra sing ai gi atop mayam leiramni na branch hangdra su yare na khalle adu ozagi sida yamna chana ba question matang ai mar sida yanjan ja hoge ai question je maning moi da hange na di plan tau jabane do ozagi si gi pochina si science gi ozana science kak to bata ju si de gi idea lora kanda almost 500 600 plus people understand to re do ma si gi same work se ma continue to follow to gre have ne adu ta ri moi je sik se thabak thi daga leiba mi manipur thabak thi ra leiba mi mi lising lakh ki mathak ta lei phang da adu swai matang ji da thabak same ba mi ha ta kai masagi simo business amana trong entrepreneurial wa ko start am tawrabani na magi makha da compulsory mi amadu orju ani do orju ma thabak piram mani ari thabak thiraga lai ba job seeker am oram da gi job creation to ngamba individual am oirak na bai damakta akoi manipur da
ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯥꯏꯗꯤꯌꯥ ꯄꯨꯁꯜꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤ ꯑꯝꯇꯪ ꯑꯩ ꯃꯔꯛ ꯊꯠꯅ ꯍꯪꯖꯧꯒꯦ ꯊꯕꯛꯁꯤ ꯖꯣꯕ ꯁꯤꯀꯔ ꯃꯌꯥꯝꯁꯤ ꯖꯣꯕ ꯊꯤꯔꯤ ꯈꯔ ꯑꯃꯅ ꯖꯣꯕ ꯋꯦꯇꯔꯅꯤ ꯊꯕꯛ ꯉꯥꯏꯔꯒ ꯂꯩ ꯑꯗꯨꯅꯕꯨ ꯃꯅꯤꯄꯨꯔꯁꯤꯡ ꯑꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯆꯥꯎꯈꯠꯇꯕꯒꯤ ꯆꯥꯡꯁꯤ ꯖꯣꯕꯁꯤ ꯉꯥꯏꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯖꯣꯕꯁꯤ ꯊꯤꯕ ꯑꯗꯨꯅ ꯊꯤꯕ ꯑꯃꯁꯨꯡ ꯉꯥꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯐꯪꯗꯦꯗꯅ ꯖꯣꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯔꯗꯤ ꯁꯨꯡꯋꯥꯠ ꯋꯥꯠꯂꯔꯣꯏ ꯖꯣꯕ ꯍꯦꯛ ꯀ꯭ꯔꯤꯌꯦꯇꯔꯒꯤ ꯋꯥꯈꯜꯁꯤ ꯆꯦꯜꯂꯛꯄꯗ ꯁꯨꯡꯋꯥꯠ ꯋꯥꯠꯂꯔꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯊꯥꯛ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯊꯥꯛꯁꯤ ꯁꯨꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯀ꯭ꯂꯥꯁ 1 ꯗꯒꯤ 2 ꯗꯒꯤ 10 ꯑꯗꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯌꯧꯔꯕ ꯃꯊꯪꯗ ꯀꯣ PhD ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯤ ꯑꯍꯥꯟꯕꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯝꯃꯅꯤ ꯊꯕꯛ ꯈꯔ ꯍꯩꯔꯛꯑꯅꯤ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟ ꯑꯃꯨꯛ ꯈꯪꯉꯛꯑꯅꯤ ꯃꯊꯪꯗ ꯑꯃꯨꯛꯀ ꯁꯨꯝ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔꯒꯨꯝꯕ ꯂꯥꯛꯑꯅꯤ ꯃꯊꯪꯗ ꯃꯦꯅꯦꯖꯔ ꯂꯥꯛꯑꯅꯤ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯄꯒꯤ ꯉꯝꯕꯒꯤ ꯊꯥꯛ ꯑꯃ ꯂꯥꯛꯑꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯍꯧꯕ ꯌꯥꯎꯁꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯎꯁꯟꯕ ꯁꯥꯏꯟꯁ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯐꯤꯜ ꯈꯨꯗꯤꯡꯃꯛꯇꯁꯨ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯁꯔꯚꯤꯁꯇꯨ ꯈꯛꯇ ꯈꯦꯠꯅꯕꯩ ꯋꯥꯅꯦ ꯑꯗꯨꯒ ꯊꯕꯛꯇꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯎꯒꯤ ꯑꯣꯏꯔꯁꯨ ꯐꯤꯒꯤ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯏꯁꯤꯡ ꯄꯨꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯍꯧꯔꯕ ꯃꯊꯪ ꯌꯥꯝꯈꯠꯂꯒ ꯃꯥꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯑꯅꯤ ꯃꯁꯥ ꯃꯊꯟꯇ ꯇꯧꯕ ꯉꯝꯕ ꯆꯥꯡ ꯑꯃ ꯑꯗꯨꯒꯤꯗꯨ ꯂꯩꯕꯗꯒꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯆꯈꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯊꯣꯠ ꯄ꯭ꯔꯣꯁꯦꯁ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯃꯤꯁꯤ ꯑꯃꯨꯛ ꯊꯝꯕ ꯃꯤ ꯃꯌꯥꯝ ꯊꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛꯀ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕ ꯑꯃꯗꯤ ꯑꯅꯧꯕ ꯏꯅꯣꯚꯦꯁꯟꯁꯤ ꯄꯨꯊꯣꯛꯄ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯨꯊꯣꯔꯛꯄ ꯁꯤ ꯃꯌꯥꯝ ꯂꯥꯛꯑꯅꯦꯕ ꯁꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯈꯔ ꯊꯥꯛꯁꯤ ꯁꯨꯃꯥꯏꯅ ꯋꯥꯡꯈꯠꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯉꯝꯃꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯤ ꯐꯨꯅꯕꯁꯤ ꯉꯝꯗꯦꯗꯅ ꯃꯍꯥꯛ ꯖꯨꯗꯣ ꯀꯔꯥꯇꯤ ꯃꯌꯥꯝ ꯇꯜꯂꯒ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥ ꯇꯧꯔꯛꯑꯀꯥꯟꯗ ꯉꯝꯃꯛꯇꯣꯏꯁꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯄ꯭ꯔꯥꯛꯇꯤꯁ ꯃꯇꯝ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯛꯄ ꯉꯝꯃꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯉꯝꯃꯛꯄꯁꯤꯡꯗꯨꯅꯤ ꯉꯁꯤ ꯍꯥꯡꯗꯣꯛꯑꯒ ꯃꯌꯥꯝ ꯂꯥꯛꯏꯁꯤꯡꯁꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯔꯤꯂꯦꯚꯦꯟ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯌꯥꯝꯕ ꯏꯚꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯐꯥꯎꯗ ꯀꯟꯐ꯭ꯂꯤꯛꯇꯤꯡ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯃꯦꯟꯒ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯆꯞ ꯃꯥꯟꯅꯕꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯤ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯁꯤ ꯑꯅꯤꯁꯤ ꯃꯔꯛꯇ ꯂꯩꯕ ꯗꯤꯁꯇꯤꯡꯁꯟ ꯑꯃꯈꯛ ꯀꯔꯝꯕ ꯂꯦꯚꯦꯜꯗ ꯃꯤ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯃ ꯁꯤꯟꯐꯝ ꯑꯃꯁꯦ ꯀꯔꯝꯕ ꯂꯦꯚꯦꯜ ꯀꯔꯝꯕ ꯊ꯭ꯔꯦꯁꯍꯣꯜꯗ ꯀ꯭ꯔꯣꯁ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯪꯕꯤꯌꯨ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤꯅꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯊꯕꯛ ꯍꯩꯔꯅꯤ ꯊꯕꯛ ꯍꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯁꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯥꯕ ꯉꯝꯃꯛꯑꯅꯤ ꯍꯥꯏꯔꯤꯕ ꯁꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯃꯥ ꯁꯥꯅꯕ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯅꯕ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯇ ꯆꯠꯂꯤꯕ ꯊꯕꯛꯇꯨ ꯌꯣꯟꯊꯣꯛꯑꯅꯤ ꯕꯤꯖꯤꯅꯦꯁꯅꯦ ꯁꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯅꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯅꯕꯨ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯅꯕ ꯑꯃꯁꯨꯡ ꯃꯥꯔꯀꯦꯠꯇ ꯆꯠꯂꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯒ ꯑꯗꯨꯝ ꯌꯣꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯨꯔꯒ ꯌꯣꯟꯕ ꯁꯤ ꯕꯤꯖꯤꯅꯦꯁꯅꯦ ꯑꯟꯇꯔꯄ꯭ꯔꯦꯅꯔ ꯍꯥꯏꯕꯁꯤꯅꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯌꯥꯝꯗ ꯀꯔꯤ ꯕꯦꯅꯤꯐꯤꯠ ꯄꯤꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯗ ꯊꯕꯛ ꯀꯃꯥꯏꯅ ꯐꯪꯍꯟꯒꯅꯤ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯗ ꯍꯤꯡꯉꯤꯕꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯁꯤꯡꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯔꯣꯇꯤ ꯀꯄ꯭ꯔꯥ ꯃꯀꯥꯟ ꯍꯥꯏꯗꯅ ꯐꯨꯗ ꯀ꯭ꯂꯣꯊ ꯑꯦꯟड ꯁꯦꯜꯇꯔ ꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯆꯪ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯀꯔꯝꯍꯥꯏꯅ ꯄꯨꯊꯣꯛꯀꯅꯤ ꯀꯔꯝꯍꯥꯏꯅ ꯃꯤꯁꯤꯡꯗ ꯊꯨꯡꯍꯟꯒꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯆꯦꯂꯦꯟꯖꯤꯡ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯃꯥꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯤ ꯔꯦꯗꯤ ꯑꯣꯏꯔꯕ ꯃꯍꯥꯛꯁꯤ ꯄ꯭ꯔꯤꯄꯦꯌꯔꯗ ꯑꯣꯏꯔꯕ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯀꯔꯦꯖꯇꯨ ꯂꯩꯔꯕ ꯃꯍꯥꯛꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥꯁꯤ ꯇꯧꯔꯕ ꯑꯗꯨꯒ ꯃꯗꯨꯗ ꯑꯆꯧꯕ ꯔꯤꯁꯛ ꯑꯃ ꯂꯧꯕ ꯉꯝꯃꯕ ꯑꯗꯨꯒꯤ ꯃꯥꯡ ꯇꯥꯈꯤ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯗꯨꯕꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯃꯛꯄ ꯑꯗꯨꯒꯤ ꯊꯥꯛꯇꯨ ꯌꯧꯔꯛꯄꯗꯨꯕꯨꯅꯦꯕ ꯑꯟꯇꯔꯄ꯭ꯔꯦꯅꯔ ꯍꯥꯏꯁꯤ ꯑꯗꯨꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯖꯁ ꯃꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯅꯤ ꯍꯟ ꯇꯧꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯅꯕꯨ ꯄꯩꯁꯥ ꯊꯤꯕ ꯄꯩꯁꯥ ꯇꯥꯟꯕ ꯑꯗꯨ ꯈꯛꯇꯅꯤ ꯄꯩꯁꯥ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕ ꯑꯟꯇꯔꯄ꯭ꯔꯦꯅꯔꯁꯨ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕ ꯇꯧꯔꯤꯃꯤ ꯑꯗꯨꯕꯨ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯅ ꯀꯗꯥꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜቭ ꯇꯧꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜቭ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯅꯤ ꯃꯍꯥꯛꯁꯨ ꯏꯖꯨꯀꯦꯇꯦꯗꯅꯤ ꯑꯗꯨꯕꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀ PhD ꯇꯧꯁꯤꯜꯂꯛꯑꯗꯤ ꯃꯥꯅ ꯀꯩ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜቭ ꯇꯧꯕ ꯉꯝꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯒꯤ ꯊꯥꯛꯇꯨ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯖꯤꯅꯦꯁ ꯑꯃꯗꯒꯤ ꯑꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯊꯥꯛ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯛꯑꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯅ ꯋꯥꯔꯛ ꯀꯜꯆꯔꯁꯦ ꯋꯥꯠꯂꯤꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯃꯌꯥꯝ ꯇꯥꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯁꯜ ꯀꯜꯆꯔ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯛꯏꯗꯅ ꯁꯤꯒꯨꯝꯕ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯤꯁꯤꯡꯁꯦ ꯇꯨꯝꯗ ꯆꯥꯗꯒꯩ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯃꯇꯝꯗꯅ ꯃꯤ ꯑꯃꯒꯤ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯥꯅ ꯀꯃꯥꯏꯅ ꯋꯥꯔꯛ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯃꯇꯧ ꯇꯝꯅꯕꯒꯤ ꯖꯒꯥ ꯂꯩꯇꯕ ꯑꯗꯨꯝꯕ ꯁꯤꯅꯔꯤꯑꯣ ꯈꯔ ꯑꯗꯩ ꯑꯁꯣꯝꯗ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯄꯣꯠꯁꯤꯒ ꯑꯅꯤꯁꯤ ꯃꯔꯛꯇ ꯒꯦꯞ ꯑꯃ ꯂꯥꯞꯁꯦꯁ ꯑꯃ ꯂꯩꯕꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏ ꯆꯥꯎꯅ ꯎꯔꯤꯕ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯥꯔꯛ ꯀꯜꯆꯔꯁꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯋꯥꯔꯛ ꯀꯜꯆꯔ ꯑꯃ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯑꯥꯏꯗꯤꯌꯥ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯒꯦ ꯑꯗꯨ ꯈꯤꯇꯪ ꯈꯪꯕꯤꯌꯨ ꯋꯥꯔꯛ ꯀꯜꯆꯔ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯍꯟꯊꯩ ꯃꯄꯥꯟꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯄꯥꯟ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯀꯃꯥꯏꯅ ꯏꯅꯥꯛ ꯈꯨꯜꯂꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯤ ꯃꯣꯏꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯠ ꯂꯩ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯃꯥꯜ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯏ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯂꯩꯇꯕꯗꯨꯅ ꯂꯥꯏꯔꯕ ꯀꯧꯏ ꯑꯗꯨ ꯂꯩꯇ꯭ꯔꯤꯁꯤ ꯁꯨꯕ ꯅꯣꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ
सूब नोम कल्लदे दुम लेरे सिंपल अखोगी हाई तारगदे अदो मणिपुर की वर्क कल्चर से कमायना प्रमाण त पीजगे अखोई लौबसे पुमहुन हाइबम लेको अदि लबुक सी एक लेबाक से खरग तौखायरगा फौ मरु खर चाइसलगा हुनजलगा दुम थंबा सिजु लौबम खलमने पुमहुन लोरे फौ चरोंग स्वाइदमा दि चरन चरन खर दुम लाखने बको सिजु लौबम खलमने सिबु कौई कोई यामना पुअर ओइबा कांसेप्ट थबक तौ हाइ तारे यामना हाइदि अदुना पुअर ओइरगा दुम लेरनी अदु हाइरिबा लबुक तुदा लेबाक से तौखायरनी इसिंग अमुक थाजलनी नैखायरनी अदु पामफेन नैरनी सोमदना लहोन हुनबन अमुक तैयार तौर थमनी अदुगी लहोन सिंग अमुक तौरगा अमुक लिंसलनी इसिंग अवात पिरनी अदुगा मागी सेवा तौरनी अदुगा लाख फौ चरोंग चरोंग अदुगी पोथोक तुगा असैगी पुमुन हुनजनगी अनिगी मानग सिनि बो वर्क इलेक्ट्रिक खेन बम खेनसी अतोप अतोप लेबाक की नाखुन लेबाक तना सुमाइना थबक से यामना मुन्ना पोथोक लेबा ngamnanaba मागी मतम से याम थाजिंदना एफर्ट्स याम थाजिंदना थबक सी ओइबा ngamnaba ina hotnay aduna maram warga thuna chawkhat ki अखोई ना हुरेन हयेंग तौरगे हायरगा दुम अखोई की तौदे यादे हायबगी मजबूरी दा यामना लेदना अवाब अमग लोइना दुम लेसन दुम तौ अदुना दुम चौखट दुम तप्पा हाइतारे अना सैगी पोथोक से हान बा अखोई पृथ्वी से मी ताबा होरक मतम द लोइना जंगल लोइरमे में जापान सु जंगल लोइरमे अमेरिका सु जंगल लोइरमे माक्तने अदुमाइना अदुगी मतुंग दा तारी बा मी दुना मागी वाखलगी कनो दुगी कांसेप्ट की मतुंगिना वाखलोन की मतुंगिना थबक कन सुखिबा अवाल अपा यंगसनखिबा सै एंटरप्रेन्योर की थॉट लेखिबा अदुना मथंग मथंग थुंग चाखटखि अदगी अखोगी मणिपुर सिदनाबो मणिपुर दनते बिहार लेरी अतोप तो चाखटब मयम लेरी हाइबा मफम सिंगसिदनाबो सै सुबुदु वाटपा पोथोक लेहनबा वाटपा सिना मरम ओरगा अखोइदा हाइबति सिगी खेन से लाकने अदु मणिपुर सु सैगी मणिपुर सिदा कमाइना मपान की सुमेन पुसलकपा याहनगदगी हाइतारगदी मणिपुर दा अदिदुगी अचौबो अपॉर्चुनिटी दि लेतबदि नते मफम खुदिमुक्त लई हर जंगल खुदिमुक्त अपॉर्चुनिटी लई जापान दसु अदुमाइन तौरे माक्तने अखोइने मदु अपॉर्चुनिटी ओने सेम बतारे अखोइगी मणिपुर दसु रिसोर्स यामने लई एग्रीकल्चर की लई बिजनेस की लई मैन्युफैक्चरिंग की लई मैन्युफैक्चरिंग ऐसे कनो योटेक थांग देखा पुसलगा कनो सारगा दि पुथोकदुनी अदु पुथोकनबी कांसेप्ट लैरदी अदुम थबक तो दुम फागे मी लाखो थबक पीबे यारे गवर्नमेंट की ददी मी 4% खतनी गवर्नमेंट थबक पीबा ngamiसी 96% अमदी थबक लैते हाइबा मयाम सिंगसी मोइना को थबक सि थीबा मदि तौबगी वाखन जि लैर तारगदी तंदबा होनबा कनबा आशा यामना चावबा सिगी कांसेप्ट से लैतारगदी थबक सुमात वालोय मणिपुर दसु मपान द तौरिबा दमाइन तौदना जापान द चाखट के बसमाइन तौदना चाइना द चाखट के बसमाइन तौदना सुबा नोम तौरदी अदुम चाखट बाय खोसु याय अखोइसु अदुगी लंबी थोंग यादबा नत्रगन कम्युनिकेशन लैतबा नत्रगन रिसोर्सफुल ओइदबा अदु कै लैते मफम खुदिम जापान है दो अखोइगी कनोदा इसिंग मरक्ता अखोइगी कनो मचा खने अदु मियोइबन सेमगा अदुम ओइरिने अदु पिखरबा हीरो से नागासाकी दा मांगदना मांगदन लोइरोरमनी अदु एंगो इनौ नोना जा चाखलेसे तो मखोइ दा अदुगी कनो को मेहनत यामना कनबा यामना एफर्ट यामना हबा अदुना मरम मरगा चाखले मणिपुर सु अखोइ अदुमाइना खनबा तारगदी अदुम चाखटबगी अपॉर्चुनिटी दम आए अखोइना के मखोइदा लैजे यामना पोर माइंडसेट से अखोइ ऑप्शन लैत्रबा उपाय लैत्रबा मदोना अखोइ नम उरगा लैरि अदु उपाय लैतबदि नते अखोइ क्रिएटिविटी सिनबु ग्रो तौब ngam तारगदी मसागी मटेरियल और इक्विपमेंट लेते हारि मैम अखोइने सेमजगरा वातने माने अदुगी पॉइंट रो ओइगना खले ओजा अदु ngasai ओजा नो सिगी ममांगी पनबदुदा गवर्नमेंट ना अखोइगी थबक पिरिजिदी only 4% के तंग हाइब पॉइंट अदुदु लाक्सरगा ना ओजा दा कितंग यादार अखोइगी वाखल लोन गिबो क्वेश्चन अमन हंगजेगे अतै नतब कई मोजाजी ओजाना कोई लाइक तंबल लोरेक्ता ngai मतमदुदा ngasi हल्लेन खलसे मतमदुदा ऑप्शन से खर लेरे गवर्नमेंट जॉब अमा फंगदोरे और आई स्टार्ट अप तौगद्रा हाइबा अनी की चॉइस अमा लेरे मतमदुदा ओजाना करम चॉइस तौगिगेदगे अदु करी ओइदोनो तंगाइ गवर्नमेंट की जॉब्स खनबगी दमक्तदी आइगी ओइनदी गवर्नमेंट की जॉब सि पामखिदे अदु अमनबु गवर्नमेंट जॉब तौदबगी मरमसी लैता लाइरबो ओइदना गवर्नमेंट जॉब तौ मतमदे पैसा हम तिबि दरकार ओइदना मणिपुर की ओइना अदु पैसा यामना पिनिंगाइ लैतदना तोकपा हाइबामा अदु आइगी ओइनदी अपॉर्चुनिटी सि पैसा यामना पीदरसु आइगी स्किल खंगबा गवर्नमेंट तबक तौबा अचौ सांगसिंगना अइंगोंदा नंग थबक अमा तौगेरा पामबा करिनो ओइना हंगखिबा अइंगोंदा अचौ सांगसिंगना अदु आइना हाइखिबा आइ थबक पामदे आइगी ओइनदी थबक पामदे मरमदि कैनो पदा गवर्नमेंट की जॉब तौरगा आइगी लाइफ से पूरा पुंजनग्रनेबा आइगी फ्रीडम ओइबा आइना चाखलअनिंगिबा आइना मयामदा पिनिंगिबा संदोकनिंगिबा स्किल की थबक मयामसिंग अपॉर्चुनिटी मयामसिंग मयामबु गाइड तौनिंगिबा मयामसिंग सि कैम कानारोयबा अदु आइसी करिगुमा सर्टेन अमाउंट खरना आइसी पुंजनलगा थमखरने अदुना आइना मयामदा मी यामद्रबदा मी लिसिंग कया दे इंस्पायर तौरिबा मी कया कया आइगी कंपनी दा थबक पीरिबा मथंग थबक अमुक लाकनि ngasi मी यांखै मुक थबक तौरी अमुक चाखिनी मथंग यांखै मुक लाकनि अमुक चाखिनी सुमाइन तौरा सुम चाखिबा मयाम सिंगसिना आइंगोंदा ngasi मी चांगा चतरुक माहि तंग्रि सिंगसि आइ गवर्नमेंट की दा लैरगदि एमएलएम नसु सुक यामना थबक ति पीबा ngamदे
कनाउना MLA ओइनबा लेपनबा का हाइजलक याव बेंगोदा अदु आई पामदेन तोए केनो कोना माना चाही मंगा खक ओइरगा पीगिदबा मागी सर्विस मयाम दो अदुदगी दी आइना मसिंग लाकमदना आइना पीबनी हेलेना खले अदुना आई गवर्नमेंट की थबक पामदे अदु माइना अखोइना मी कना कनागुम्बा गवर्नमेंट की थबक मागी तौबा तौनिंग तौखरे कैसु काइदे तौगदमनी खरसु तौगदमनी अदु असु याम मसिदि लोइना तौबा यादबनिना अखोइना मियोइ खरदी entrepreneur ओइरगा मियाम थबक फंगदबा सिंगिसु फंगनबा होनबा अमदुगा मसासु अनु अनु इनोवेशन सि पुथोगा कना तौबा दरकार ओइने मखाता नैना समथनिंगी बपोता कैनो ना हाइकांदा अखोइ ngasi सिनरिबा पोट मयाम से हिंगबदा चंगदबा याद मयाम सिंगसे मसि गवर्नमेंट की डिपार्टमेंट अमदा सेम साबा अमता लेते अदुबु दरकार दी ओए मोबाइल दरकार ओई अखोइ फर्नीचर दरकार ओई फ्री रोल दरकार ओई यूम की अप्लायंसेस दरकार ओई दरकार ओई बगा सिगी दरकार ओबा मयाम से थबक ngakतने बसि si थबक ngakतने बा असि मै थबक मयाम सी कनानो खरन अदुम सुरिबने अदु अखोइ सु अनु अनु पुथोको मयाम यारे बको अनु पुथोक नाइ से मोबाइल से हाइरो मोबाइल से अखोइना अहान कमाई पुथोरखि लैंडलाइन की फोन लेरमी मरी पानबा क्रिंग क्रिंग खिंगकनी लौखटकनी पाइरोनी अमुक थोगलानी अमुक चटखरनी अस कनागोमना मसी पुथोक पुसिन याबा मोबाइल गुम अमतंग मसी छाबा यारदि कमाई तौनेना खलक्पा मियोइदुदा मपुना मंगोंदा नॉलेज पिरगा अलाना कुरान हाइबा नंगना खनबगी मतुंगिना आइना लंबी हांगदोकपिगने तो कनागोमना मदुगी वाखंदो खल्लुबा महाक्तुना अदुगी लंबी दु फंगदरा ngasi मोबाइल पुथोरे अतरा से सुमाइना एप्लायंसेस मयाम मा इलेक्ट्रॉनिक्स मयाम मा टेक्नोलॉजी मयाम मा पुथोलो इबसिन ओनो सि थबक ngakतने बसि अदु सुम मयाम सि उरु मतमदा आइना मियोइ खरा गवर्नमेंट की थबक तौजसनो खरा आर्मी ओइबा खरा सिपाही ओइबा खरा न गवर्नमेंट की एडमिनिस्ट्रेशन द खरा तौजबा लोइनि मुक्ति तौगसु यासु यारो अदु असुगी मयाम एकोइगी सि नरिबा पोस्टंग मयाम सि कनान सादोरिम सुमाइन खल्लगा आइना थबक तौगसि पामखि कंपनी हांगबा पामखि अमसु अतै अतोपा कनोसिंगसि को पुथोकपसि आइना पामखि गवर्नमेंट की थबक सि आइना पामदे मथंग रोजा मैमनदी दुम खंगदी खंगनाय पोट ओइदेने हांगदो क्वेश्चन से अखोइगी मणिपुर से GDP येंगो तमदा अखोइ यामना ग्रोथ से याम तप्पा याम पिकबा लम ओइरि अदो गवर्नमेंट जॉब से मी मैम ने होजिसु मणिपुर दी पैसा करप्शन तो याबी चप चावा एविडेंस लेतमना अदु पॉइंट तो हाइड्रगा जो मसी ओपन काय तारे अब मैम खंग खंगना मनुंग लेबा पोराम नाय तारे अन पैसा पीरगा थबक तौना होनारी अदो इसाम साम पोतदी मणिपुर की GDP जी में ग्रोथ तो मतमदा गवर्नमेंट जॉब ना मतेंग पांगबा कदाय पांगबा ngame aduga kaigumba startup sina success oina some masses of individual da startup si work tok targadi ani sigi marakta karam bana khole GDP je growth to ngam hangi ge have ta growth ana thambiro masidi sambada government gi karmachari sing da phangiba paisa sidi karai da gi lakpano amadi makoina tax kayam pi गवर्नमेंट की GDP दा ग्रोथ लाख पाइन हाइसि टैक्स तगी लाखदोरने आइगी पोथोक तगी लाखदोरने बिजनेस तगी ट्रेडिंग तगी लाखपा मदगी हाइबदी टैक्स मयाम सिंग तगी लाखदोरने नत्रा अदु ओइतारगदी टैक्स लाखफम सि कराइदनो गवर्नमेंट की थबक तौबा कर्मचारी तगी मोहिदगी टैक्स कयम ककपगे अदु मखोइद पीरिबा पैसा सिना कराइदगी थोरकपगे मसि अखोइना अमका यंगसनबा तारगदी अतोपा एग्रीकल्चर की लाइन दगी इंडस्ट्री की लाइन दगी ट्रेडिंग दगी अतोपा अखोगी बिजनेस सेक्टर दगी अखोगी प्रोडक्शन तौरपा मयाम सिदगी लाखपा कारकपा इंटरेस्ट मयाम दने अखोगी GST बो हाइरसु इनकम टैक्स बो हाइरसु इनकम टैक्स कना दगी मी थबक याम इनकम लेबा मी दगी इनकम टैक्स कारक बतावे अदु आइना होजिक ता पुइरिबा टर्नओवर दो कनागुम्बा गवर्नमेंट की कर्मचारी एमना IAS न तोलो कयम हंगने मांगोदगी कयम इनकम टैक्स कारक दोनो डॉक्टर हम कयम कारक दो पैसा दजो मो पब्लिक ते लागो पैसा पब्लिक ते अदुसु थबक सुबा मी पोछोक पुथोकपा मी मखोइदगिने बाया मकारक द पैसा से मोइदे कारक पैसा दो गवर्नमेंट खमजिलगा कलेक्ट तौरगा आर्मी दे खरम पीरनी गवर्नमेंट के कर्मचारी खर पीरनी अतैतेने लम्बी थोंग साबदा खम सिनरनी तुमाई सिनरने नतदि गवर्नमेंट काय पैसा नो फंगदोसि अखोइ थबक सुबो मयाम देगी कारक पैसा दने गवर्नमेंट की पैसा हाइसि अदो अखोइ मयाम सिने थबक सुरग मखै याम सुरि मतिंग अखोइ की GDP सु ग्रोथ लेगे तोरने तत्रा गवर्नमेंट इना खन बाइसिचु लेरिबा लेबाक तो द लेरिबा मिचम प्रजा सिंगना थबक याम सुरि मति गवर्नमेंट सु इना खन तोरने नत्रो अदुनेबा अदु इतारगदी अखोइ मयामना लाइरना लेरि मति अखोइ लेबाक सु लाइरगने अदुना लेबाक काकपसिंगना अखोइ लेरिबा प्रजा सिबु थबक त सिनबा हाइबसि यामना तंगाइ फदे थबक त सिन हंदब तारगदी अदु हारिबा लेबाक तो अदुम लाइरा थगने अदुना गवर्नमेंटना हानबदा यंगदबसि आइगी लेरिबा मिसिंगसि खुदमोय हाइरोने कंपनी अमदा अखोइ थबक सोलसि डिपार्टमेंट अमदा थबक सोलसि आई मंगोदा सैलरी दि पीरिबने अदु महांगोदा गैना थबक ति लौदे थबक लौददि लॉस त सत्रा अदुमाइन तोदना आइगी लेबाक त लेरिबा मियाम प्रजा सिंगसि थबक सुनबगी लंबी से आइना प्लेटफॉर्म दि पीदा तारगदी मखोइदि चादबदि यारोय चनिगाय लेत्रदि गवर्नमेंट अदुम ताइनरकन अदुदि लाइरब ताबने अदु थबक पी लाइबसि याम दरकार ओय अदु गवर्नमेंट की डिपार्टमेंट द खक्ता थबक पी भाइबदि ओइथोय
ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯒꯤ ꯄꯨꯊꯣꯛꯄ ꯌꯥꯕ ꯄ꯭ꯔꯗꯛꯁꯤꯡ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯒꯤꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯔꯒ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯂꯩ ꯑꯟꯇꯔꯄ꯭ꯔꯅꯣꯔ ꯃꯌꯥꯝ ꯂꯩ ꯃꯈꯣꯏꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯂꯥꯏꯟꯗ ꯔꯤꯁꯣꯔꯁꯦꯁ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯁꯣꯝꯗ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ ꯍꯥꯏꯕꯗꯤ ꯑꯣꯖꯥ GDP ꯒ꯭ꯔꯣꯠꯀꯤ ꯃꯇꯥꯡꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯔꯚꯤꯁ ꯇꯧꯕꯁꯤꯅꯗꯤ GDPꯗ ꯒ꯭ꯔꯣꯠ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯃꯥꯏꯅꯁ ꯔꯣꯝꯗ ꯆꯠꯄꯒꯤ ꯄꯣꯏꯟꯠꯇ ꯂꯩ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ GDPꯁꯤ ꯒ꯭ꯔꯣꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃ ꯍꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯤꯌꯦꯜ ꯖꯣꯕ ꯑꯃ ꯄꯥꯏꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒꯅ ꯏꯚꯟ ꯄꯥꯕ꯭ꯂꯤꯛ ꯀꯃꯟ ꯄꯤꯄꯜ ꯈꯨꯗꯤꯡꯃꯛꯁꯨ ꯑꯦꯚ꯭ꯔꯤ ꯄꯔꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯦꯇꯔ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯌꯦꯕ ꯑꯩ ꯑꯣꯄꯤꯅꯤꯌꯟ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯣꯂꯤꯁꯤꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯄꯥꯏꯕꯤꯔꯦ ꯍꯥꯏꯔꯁꯦ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯄꯥꯏꯔꯦ ꯀꯩꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤꯁꯦ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈꯤꯕ ꯖꯣꯕ ꯁꯤꯀꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯖꯣꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯦꯅ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤꯁꯤ ꯈꯨꯠꯇ ꯄꯥꯏꯔꯝ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯁꯤꯗ ꯐꯖꯕ ꯌꯨꯅꯤꯇꯤ ꯑꯣꯏꯕꯒꯤ ꯁ꯭ꯇꯔꯦꯡꯊ ꯑꯃꯇꯪ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯁ꯭ꯇꯔꯦꯡꯊ ꯑꯃ ꯄꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯁ꯭ꯇꯔꯦꯡꯊ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯗꯨꯅ ꯃꯈꯜ ꯃꯊꯦꯜꯁꯦ ꯑꯩ ꯄ꯭ꯔꯃꯥꯟ ꯑꯃꯇ ꯄꯤꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯁꯦ ꯒꯥꯔꯗꯦꯟꯁꯦ ꯃꯥꯒꯤ ꯐꯖꯕꯁꯤ ꯂꯩ ꯑꯃꯈꯛꯁꯤꯇ ꯂꯩꯀꯣꯜꯁꯤ ꯊꯟꯅꯕ ꯁꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯗꯨꯅ ꯐꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯜ ꯀꯌꯥꯒꯤ ꯂꯩ ꯀꯌꯥ ꯃꯆꯨ ꯀꯌꯥꯒꯤ ꯂꯩ ꯀꯌꯥꯅ ꯍꯤꯡꯒꯤ ꯂꯩꯀꯣꯜꯗꯨꯕꯨ ꯂꯩꯇꯦꯡꯕꯗꯨ ꯀꯔꯝꯅ ꯍꯦꯟꯅ ꯐꯖꯅꯤ ꯂꯩ ꯃꯈꯜ ꯀꯌꯥꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯃꯤ ꯂꯩꯔꯤꯁꯦ ꯑꯉꯧꯕ ꯃꯤ ꯌꯥꯎꯔꯤ ꯑꯃꯨꯕ ꯃꯤ ꯌꯥꯎꯔꯤ ꯃꯔꯣꯟ ꯇꯤꯟꯅꯗꯕ ꯌꯥꯎꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯥꯟꯗꯥꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯒꯤ ꯌꯥꯎꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯆꯠꯄ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯁꯤ ꯀꯌꯥꯝ ꯂꯩꯔꯤꯕꯀꯣ ꯃꯌꯥꯝꯁꯤꯡꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯔꯝꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯄꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯂꯦꯖ ꯀꯌꯥ ꯁꯟꯗꯣꯛꯑꯒ ꯄꯤ ꯍꯥꯏꯕ ꯑꯗꯨꯅ ꯕ꯭ꯔꯗꯔꯗ ꯄꯤꯕ ꯅꯣꯂꯦꯖꯗꯨ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯅꯣꯂꯦꯖꯗꯨ ꯕ꯭ꯔꯗꯔꯗꯁꯨ ꯌꯥꯎꯔꯝꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐꯔꯦꯟ ꯀꯥꯏꯟ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯈ꯭ꯔꯦꯕ ꯃꯄꯨꯅ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯕ ꯑꯃ ꯆꯪꯉꯦ ꯄꯨꯟꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯁ꯭ꯇꯔꯦꯡꯊ ꯑꯃ ꯂꯥꯛꯑꯅꯤ ꯑꯆꯧꯕ ꯁ꯭ꯇꯔꯦꯡꯊꯇꯨ ꯂꯧꯔꯒ ꯄꯣꯖꯤꯇꯤꯚꯂꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣ ꯏꯔꯤꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯄꯨꯟꯁꯤꯜꯂꯕꯗꯤ ꯏꯄꯥꯛ ꯑꯃꯅꯤ ꯍꯥꯏꯁꯤ ꯂꯪꯗꯨꯝ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯦꯛ ꯐꯤꯖꯣꯜ ꯑꯃꯅꯤ ꯆꯦꯛꯇꯨꯝ ꯑꯃꯃꯝꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯦꯛ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯅꯤ ꯋꯥꯍꯩ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯦꯛ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯆꯨꯝꯃꯤꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯁ꯭ꯇꯔꯦꯡꯊ ꯑꯃ ꯂꯥꯛꯑꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯃ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯂꯥꯛꯀꯗꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯤꯁ ꯄ꯭ꯔꯤꯚꯦꯜ ꯏꯟ ꯗ ꯀꯟꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯄꯤꯁ ꯄ꯭ꯔꯤꯚꯦꯜ ꯏꯟ ꯗ ꯚꯤꯂꯦꯖ ꯁꯨꯃꯥꯏꯅ ꯄꯤꯁ ꯄ꯭ꯔꯤꯚꯦꯜ ꯏꯟ ꯑꯋꯔ ꯍꯣꯝ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯥꯟꯇꯤ ꯄ꯭ꯔꯤꯚꯦꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯁꯥꯟꯇꯤ ꯐꯪꯍꯟꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯖꯕ ꯇꯥꯏ ꯋꯥꯍꯩ ꯐꯖꯕ ꯇꯥꯏ ꯑꯩꯒꯤ ꯆꯤꯟꯕꯥꯟꯁꯤꯗꯒꯤ ꯀꯥꯇꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯆꯤꯟꯕꯥꯟꯁꯤ ꯇꯦꯂꯔꯤꯡꯁꯨ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃꯒ ꯀꯅꯥꯒꯨꯝꯕꯒꯤ ꯀꯩꯅꯣ ꯂꯩꯗꯅ ꯋꯥꯍꯩ ꯑꯃꯗꯤ ꯈꯣꯟꯖꯦꯜꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯛꯊꯠꯅꯕꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤ ꯗꯦꯚꯂꯞ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯀꯅꯦꯛ ꯇꯧꯔꯅꯤ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯨ ꯇꯦꯂꯔ ꯇꯧꯈ꯭ꯔꯅꯤ ꯅꯝꯕꯔ 2 ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯃ ꯇꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯔꯦ ꯁꯥꯟꯇꯤ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨꯗꯒꯤ ꯏꯃꯣꯁꯟꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯏꯃꯣꯁꯟꯗꯨ ꯑꯩꯉꯣꯟꯗ ꯂꯩꯔꯕꯅꯤ나 ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯨ ꯂꯩꯔꯕꯅꯤ나 ꯍꯧꯖꯤꯛ ꯗꯤꯜ ꯇꯧꯕ ꯌꯥꯔꯅꯤ ꯚꯥꯏ ꯕ꯭ꯔꯗꯔ ꯅꯪꯅ ꯁꯤ ꯇꯧꯁꯜꯂꯛꯑꯣ ꯅꯪꯅ ꯁꯤ ꯇꯧꯁꯜꯂꯛꯑꯣ ꯑꯩꯅ ꯁꯤ ꯇꯧꯔꯛꯑꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯦꯟꯊꯣꯛꯄꯅ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗ ꯃꯥꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯀꯣꯠꯅꯔꯤꯁꯤꯡꯁꯦ ꯑꯩꯅ ꯈꯔ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯑꯁꯨꯕ ꯃꯤ ꯑꯩꯅ ꯈꯔ ꯂꯩꯇ꯭ꯔꯦ ꯑꯔꯩꯕ ꯃꯤꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯝꯃꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯇꯧꯔꯒ ꯑꯃꯗꯒꯤ ꯀꯣꯆꯥ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯁꯤꯡꯁꯤꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯐꯈ꯭ꯔꯅꯤ ꯑꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯗ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛꯀ ꯃꯈꯨꯠ ꯃꯁꯥ ꯍꯩꯅꯕ ꯁ꯭ꯀꯤꯜꯁꯤ ꯑꯃꯨꯛꯀ ꯗꯦꯚꯂꯞ ꯇꯧꯕ ꯁ꯭ꯀꯤꯜ ꯗꯦꯚꯂꯞ ꯇꯧꯅꯕ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯛꯀ ꯔꯦꯗꯤ ꯇꯧꯕ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯈꯨꯠ ꯃꯁꯥ ꯍꯩꯍꯟꯕ ꯑꯗꯨꯒ ꯃꯆꯥ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯤ ꯂꯤꯡꯈꯠꯍꯟꯕ ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕꯁꯨ ꯑꯃꯨꯛ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯒꯠꯂꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯒꯅꯦꯕ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯈꯜꯂꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯎꯅꯔꯤ ꯄꯣꯠꯁꯤꯗꯤ ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯃ ꯆꯦꯟꯖ ꯇꯧꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥꯒꯤꯗꯤ ꯃꯈꯣꯡꯗꯒꯤ ꯃꯔꯨꯗꯒꯤ ꯄꯣꯠꯇꯣ ꯇꯞ ꯇꯞꯅ ꯁꯦꯝꯗꯣꯛꯑꯀꯥꯟꯗ
ꯂꯩꯗꯨꯗꯤ ꯐꯖꯅ ꯃꯊꯟꯇ ꯁꯥꯠꯆꯔꯛꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯑꯣꯖꯥ ꯎꯝ ꯑꯗꯣ ꯁꯤꯒꯤ ꯑꯣꯖꯥꯗ ꯁꯤ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃ ꯍꯦꯛꯇꯗ ꯍꯦꯛꯇ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ 1000 ꯄꯥꯗꯅꯁꯨ ꯄꯔꯥ 1000 ꯈꯪꯗꯅꯁꯨ ꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯁꯤ ꯈꯪꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯩ ꯑꯣꯖꯥꯒꯤ ꯄꯣꯠꯇꯨꯗꯁꯨ ꯁꯨꯝ ꯁꯝꯑꯞ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯣꯖꯥꯗ ꯁꯤꯒꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯅ ꯂꯔꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯖꯒꯦ ꯉꯁꯤꯐꯥꯎꯗ ꯑꯣꯖꯥꯅ ꯂꯩꯔꯛꯏꯕ ꯖꯔꯅꯤꯁꯤꯗ ꯉꯁꯤꯐꯥꯎꯗ ꯊꯕꯛ ꯇꯧꯔꯛꯄꯁꯤꯗ ꯑꯁꯣꯏꯕ ꯐꯦꯂꯤꯌꯔ ꯑꯗꯨꯒ ꯃꯤꯁꯇꯦꯛ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯃꯇꯥꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯐꯦꯂꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯋꯥꯕ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯅꯨꯡꯉꯥꯏꯕ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯤꯒ ꯁꯤ ꯑꯅꯤꯁꯤꯒꯤ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯋꯥꯕꯁꯨ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯛꯁꯦꯁ ꯑꯣꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯁꯤꯒꯤ ꯅꯥꯀꯟ ꯑꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯗ ꯄꯔꯥ ꯍꯦꯟꯅ ꯇꯥꯛꯄꯤꯕ ꯉꯝꯕꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕꯁꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯤꯅ ꯍꯦꯟꯅ ꯇꯥꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯦꯂꯤꯌꯔ ꯑꯣꯏꯈꯤꯕ ꯃꯤꯁꯇꯦꯛ ꯂꯩꯈꯤꯕ ꯑꯗꯨꯒ ꯃꯤꯁꯇꯦꯛꯁꯤꯡ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯄꯔꯥ ꯂꯔꯟ ꯇꯧꯕꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯂꯦꯁꯟ ꯂꯔꯟ ꯇꯧꯕ ꯍꯦꯟꯒꯦ ꯁꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯊꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯐꯦꯂꯤꯌꯔ ꯑꯦꯟ ꯁꯛꯁꯦꯁ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯃꯥꯏ ꯄꯥꯛꯄ ꯁꯦꯝꯃꯦ ꯐꯦꯂꯤꯌꯔ ꯌꯥꯎꯗꯅ ꯁꯛꯁꯦꯁ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯅꯤꯡꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄ ꯂꯦꯞꯈꯠꯂꯛꯄꯁꯦ ꯃꯉꯣꯟꯗ ꯇꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥ ꯂꯦꯞꯈꯠꯂꯛꯄꯁꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯅ ꯈꯨꯗꯣꯝꯕꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯑꯦ ꯑꯃꯨꯛ ꯃꯥ ꯐꯝꯊꯅꯤ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ ꯑꯃꯨꯛ ꯐꯝꯊꯅꯤ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯍꯧꯒꯠꯄ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯍꯧꯒꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯋꯥꯕꯁꯤꯗꯒꯤꯅꯦꯕ ꯇꯝꯗꯣꯔꯤꯁꯤ ꯑꯋꯥꯕꯁꯤꯗꯒꯤ ꯇꯝꯗꯣꯔꯤꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯑꯋꯥꯕ ꯑꯃꯃꯝꯒ ꯂꯣꯏꯅꯩ ꯀꯨꯔꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯐꯏꯟꯅ ꯃꯑꯜ ꯎꯁ꯭ꯔꯤ ꯌusra inna ma'al usri yusra ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯋꯥꯕ ꯑꯃꯃꯝꯒ ꯂꯣꯏꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯋꯥꯕ ꯑꯃ ꯂꯣꯏꯅꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯔꯤꯃꯤ ꯗꯣꯛꯇꯔ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯕꯁꯤ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛ MBBSꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯃꯥꯅ ꯐꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯍꯤꯡ ꯅꯨꯡꯊꯤꯟꯁꯤ ꯋꯥꯗꯣꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕꯅꯤ ꯆꯍꯤ 3-4 ꯃꯥꯛꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨ ꯇꯧꯔꯛꯑꯀꯥꯟꯗ ꯃꯥ ꯅꯣꯡꯃ ꯗꯣꯛꯇꯔ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯐꯪꯗꯣꯔꯤꯕꯅꯤ ꯑꯦꯛꯖꯥꯝꯗꯨ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯗꯅ ꯍꯣꯠꯅꯗꯣꯔꯤꯕꯅꯤ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯑꯃꯃꯝꯁꯤ ꯊꯦꯡꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯑꯋꯥꯕꯗꯒꯤꯅꯦꯕ ꯇꯝꯗꯣꯔꯤꯁꯤꯁꯨ ꯑꯋꯥꯕꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯍꯥꯛ ꯇꯝꯁꯨ ꯇꯝꯕ ꯉꯝꯃꯣꯏ ꯑꯋꯥꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤ ꯃꯥꯅ ꯑꯋꯥꯕꯗꯨ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯝꯒꯅꯤ ꯑꯋꯥꯕꯗꯨꯗꯒꯤꯅꯤ ꯇꯝꯗꯣꯔꯤꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯍꯥꯏꯕꯗꯨꯗꯒꯤꯗꯤ ꯑꯋꯥꯕꯗ ꯂꯣꯏꯅꯅ ꯑꯋꯥꯕꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯍꯥꯏꯕꯗꯨꯒ ꯃꯍꯥꯎꯗꯤ ꯈꯔ ꯈꯦꯠꯅꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤ ꯃꯇꯣꯡ ꯈꯛꯇ ꯑꯣꯏꯕꯗꯨꯒ ꯁꯔꯨꯗ ꯄꯛꯑꯝꯕ ꯃꯇꯣꯡꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯃꯇꯣꯡ ꯈꯛꯇ ꯆꯥꯕꯗꯨ ꯍꯥꯎꯇꯕꯅꯦꯕ ꯃꯌꯥꯝꯁꯤ ꯁꯔꯨꯗ ꯄꯛꯄ ꯃꯇꯣꯡꯗꯨ ꯄꯥꯝꯃꯦꯅ ꯂꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯗꯨꯒ ꯃꯥꯅ ꯑꯋꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯇ ꯂꯩꯕꯒ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯕ ꯗꯔꯀꯥꯔꯅꯤ ꯑꯩꯁꯨ ꯑꯋꯥꯕ ꯊꯦꯡꯅ ꯑꯋꯥꯕꯗꯨꯗꯒꯤꯅꯦꯕ ꯃꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯍꯦꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯔꯤꯁꯤ ꯍꯦꯟꯅ ꯋꯥꯔꯛꯄꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯧꯗꯣꯔꯤꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯝꯖꯦꯟꯗ ꯆꯦꯟꯕ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯅꯨꯡꯉꯥꯏꯕꯁꯨꯀꯌా ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯕꯗꯨꯅ ꯑꯗꯨꯝ ꯆꯥꯎꯕ ꯍꯦꯜꯂꯦ ꯑꯩꯒꯤ ꯐꯦꯛꯇꯔꯤꯒꯥꯁꯦ ꯃꯩ ꯆꯥꯛꯈꯤꯗꯅ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯤꯡꯈꯤꯑꯕ ꯑꯗꯨꯒꯤ ꯅꯤꯡꯈꯤꯕ ꯍꯥꯏꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯂꯛꯄꯒꯤ ꯃꯥꯒꯤ ꯎꯠꯁꯦ ꯁꯤꯒꯤ ꯔꯥꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ आज का ये राग एक दिन मेरे लिए खाद बनेगा ngasi sigi utsina ai nongmadi aigi har oikani en haina khallaga ai adu warepta lawga thabak surakpaduna hen hanadagi na thona thole ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯗ ꯄꯣꯏꯁꯟ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯍꯪꯖꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯃꯣꯃꯦꯟꯠꯁꯤꯁꯨ ꯑꯣꯏꯔꯅꯤꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯏꯝꯄꯦꯛ ꯑꯃ ꯄꯤꯔꯀꯥꯟꯗ ꯂꯦꯁꯟ ꯂꯔꯟ ꯇꯧꯈꯤꯕ ꯃꯣꯃꯦꯟꯠ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣꯅ ꯑꯩ ꯃꯊꯪ ꯀꯣꯏꯁꯟ ꯍꯪꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯋꯥꯔꯤꯕꯨꯗꯤ ꯂꯤꯕꯤꯈ꯭ꯔꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯇꯦꯜ ꯁ꯭ꯇꯣꯔꯤ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯁꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯇꯧꯕꯗꯕꯨ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯄꯣꯖꯤꯇꯤꯚꯇ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯒꯤ ꯃꯊꯪꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯏ ꯑꯋꯥꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯄ꯭ꯔꯃꯥꯟ ꯄꯤꯖꯈꯤꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯤꯁꯤ ꯃꯥꯒꯤ ꯑꯋꯥꯕ ꯑꯦꯛꯖꯥꯝꯁꯤ ꯄꯤꯗꯣꯔꯤꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯗꯣꯛꯇꯔ ꯐꯪꯗꯣꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯕ ꯊꯧꯗꯣꯛꯁꯦ ꯁꯤ ꯑꯩꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯑꯩꯕꯨ ꯍꯦꯟꯅ ꯈꯪ ꯍꯩꯅꯅꯕ ꯑꯃꯗꯤ ꯑꯋꯥꯕꯁꯤ ꯀꯔꯝꯍꯥꯏꯅ ꯑꯐꯕꯗ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯅ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯧꯕꯅꯦꯅ ꯈꯟꯕ ꯇꯥꯏ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝ ꯂꯧꯔꯤꯕꯅꯦ ꯑꯩꯁꯤ ꯀꯌꯥꯝ ꯍꯩꯁꯤꯡꯉꯦ ꯑꯩꯁꯤ ꯀꯌꯥꯝꯅ ꯑꯋꯥꯕꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦ ꯑꯩꯁꯤ ꯀꯌꯥꯝꯅ ꯃꯥꯡ ꯇꯥꯛꯈꯤꯕꯗꯨꯕꯨ ꯑꯃꯅ ꯔꯤꯀꯣꯚꯔ ꯇꯧꯅꯕꯒꯤ ꯀꯣꯟꯁꯦꯞ ꯀꯌꯥꯝ ꯂꯩꯔꯦ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯀꯌꯥꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯕꯅꯦ
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯗꯨꯒꯤꯗꯨ ꯄꯥꯁ ꯇꯧꯕ ꯉꯝꯅꯕ ꯑꯩꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯣꯚꯔꯀꯝ ꯇꯧꯔꯅꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔꯁꯨ ꯑꯗꯨꯃꯛꯅ ꯃꯉꯥꯏꯔꯦ ꯉꯁꯥꯏꯒꯤ ꯃꯥꯡ ꯇꯥꯛꯈꯤꯕ ꯃꯌꯥꯝꯗꯨ ꯀꯔꯝꯍꯥꯏꯅ ꯔꯤꯀꯣꯚꯔ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯡ ꯇꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯡ ꯇꯥꯛꯊꯅꯕ ꯁꯤꯟꯕꯗꯣ ꯑꯗꯨꯒ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯏꯗꯅꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯄꯨꯁꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯃꯗꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕꯒꯦ ꯀꯔꯝꯍꯥꯏꯅ ꯃꯗꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯆꯍꯤꯗ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯊꯣꯛꯇꯅ ꯇꯨꯔꯦꯟ ꯀꯌꯥ ꯄꯥꯊꯣꯛꯇꯅ ꯑꯗꯒꯤ ꯈꯣꯡ ꯀꯌꯥ ꯀꯥꯏꯗꯅ ꯇꯧꯈ꯭ꯔꯦꯅꯁꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯋꯥꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯀꯅꯥ ꯌꯨꯝ ꯀꯌꯥ ꯇꯥꯎꯊꯈꯤ तो यूम ताउथगी मतलब आई यूम ताउथखरे आई मांगे पूरा बर्बाद होइरे हाइरगदि मा दुम बर्बाद होइरे आई यूम ताउथखरे हंदकी चाउसिना अदु मसी मपुना मसीदगी हेना फजबा यूम अमा सानबा होटनरो हाइदर मसी एंगोंदा बार्टोन बिरकपा माले मसी एंगोंद मदुगी अपॉर्चुनिटी म बिरकपा माले अदु आई हंदकी खरा होटनरगा हानेसिदि हेना लिंगबा यूम अमा सागेना खली हाइ तारदि मंगदा लाइबा थौनादो ओ मसी निपासी थबक पीबा यारे मपुनसु खल्लने चूज तौरने थौना सिने बि यंगिसी अदु इतारे इन मयामदा पिनिंग मेसेज से थौना हेम दरकार होय courage yam darkar hoy pretend until you become one hai bu shani sara believe to rog lai tar opportunity la kani ha ni mane review yam sai na si je duna mar khoi po se loisalak na wai tan jar long na wa jara aroi bu question nam tang ngjage question je te issue na te akoi gi manipur da certificate degree ji yam important oi long nei adu certificate degree ji tongana thangraga degree pai draga su yaba certificate pai draga su akoi da matter kam oi de haiba moment da ma ngasi de ne chahi manga gi matung da manipur ji da lei mi khudimok sina koi global competence global competition ji da yaw gi hai ta ga ri khwari tam da bai adre na khanba skill natrana knowledge ohum mai dang gi maming pan pira mo duga masina khoi da kalai bu yong da thangat pe yang da gi habi हो लाइक तंबा हाइबसिदी तंगाई फदबनी को एजुकेशन हाइबसिदी मसने तंगाई फदबनी तबु तबु कोइना एजुकेशन तौरी हाइदना तुमिन लेथोकपसे मसी याम अरान बने एजुकेशन हाइबसि अखोइगी पुंसिगी दरकार होइबा तंगाई फदबा मयाम सि मैनेज तौबा ngamnaba हाइबदी फाइनेंस की लाइन दो ओइरो अदुगा अखोइगी फूड क्लॉथ एंड शेल्टर की रिक्वायरमेंट बो ओइरो अदुगा अतोप ट्रांसपोर्टेशन की बोरो कम्युनिकेशन की बोरो मयाम सी अखोइना मदुदु रिक्वायरमेंट मयाम सिंगसि फुलफिल तौनबा हाइदना अदुगिने माहि तमिसि अदु अखोइना यामना नुंगाइतबा यामना अफसोस होइबा निंगमदबा हाइ तारगदि अखोइ ngasi लाइक तंबीरिबा खुतमसे मसी अतोपा लाइन अमदा लाइक सिस्टम पर चटखरे इसागी स्किल हाइबा मयाम सिगा करिमत मरी लेनदना ओनली लाइरिक की मथक्ता इरोइरगा चटपा लाइरिक की वहाई सिंगदा इरोइरगा चटखिबा अदुगा मनुंगदा आई की लाइरिक तमिबसि करी पांदमनो हाइबगी याव यावदना तंबा खुतमम चखरे दु तसेंगबदी सि हाइबिरिबा दुमाइनने अखोइ जिंग असि सही मंगागी मतुंगदा करिगुंबा म ओइरकेन हाइ तारगदि लाइरिक सु तमदो यादे तंगाई फै फदब पोनी अदुगा लोइना लोइना अखोइ स्किल वर्क याम दरकार ओय लाइरिक तमना थबक तौहन दरकार ओय अखोइ लाइरिक लोइरे डिग्री पाइसल लाए मेट अखोइ को ग्रेजुएट तौर लानी मास्टर तौर लानी नतर कनो तौर लानी जॉब ति सोम फंगदे अदु मा थबक सु तौबा हितरे थबक तौबा हितरे अदु से अखोइना ने थबक तौबसि खुसा हाइबसि याम दरकार ओय मी अयामबना हंगबियो मी अयामबना हंगबियो मी मसागी सही कुन मंगादी सुरे कुंथादी सुरे ग्रेजुएशन दी लोइसले सर्टिफिकेट पाइरा लेरे कैंपु तौंगाई लेत्रे अदु नाहक चाक थोंबा हाइब्रा चाक थोंबा हिते हरकने अदु सही कुन मंगा हाइबसि नुमित चहुम हुंबुंगा मल्टीप्लाइड बाय 25 years मल्टीप्लाइड बाय 2 times मा खाना चारिन अदु लिसिंग का हरक चारबने चाकसी अदु माना थोंबा हिते हरगदी ताबदा नुंगाइगद्रा अदु सिनेबा अखोइना थबकसि यावसन दरकार ओय अदुना थबक यावबा मखुन मसा हाय दरकार ओय तुसा हाइरगदि मंगोंदा पांगन थोलानी आइगी खुलनी सेमो ओइगी खुदनी येट की खुसिना माना अपॉर्चुनिटी याम लौखी थबक आयाम माना तौखी अदुना मरम मुरगा मा हाइ सिंगे याम येट की खुसि इबसु मान हाइ अदुगा मपांगन सु यामना माना हेले ओइगी सुन पंगा दुम लेहेरे मावना मपांगन सु यावदरे करिगिनो हाइपदा अपॉर्चुनिटी याम लौदबा तलगले सुमाइन तोदना मणिपुर की मीसिंगसिना थबक सि तौबा मतमदा मान अपॉर्चुनिटी लौदबा कैनो तौरो आइबुंगो हाइरसु असai ओरेन तौरगे लेथोफम थिबा अदो अपॉर्चुनिटी लौखिबा मीदो मचिन मनाव मनुंगदगी कनागुम हेक्ता यावबने यामना थबकसि तौगनबा हाइरक्त्रिङैदा माना तौहनो भोनबा मुल्लमुलगा तौहनो भोनबा इमा बाबागी मतेंग पांगना भोनबा इमुंग मनुंगी दरकार होइबा सिंदु माना दुम सु नोमबदु तौना भोनबा अदुरदि मंगोंदा सु नोमबगी हैबिट तु लैरबनिना एनी थबा अमु उबकाना तंदना मंगोंदा कयिमता हंगोइदना थबक सुबगी अपाम लैरनि सुरदि अदुम मदुई मामन फंगने सुदबगिने सुरदि दुम फंगे एखोइगी मणिपुरगी ख्वाइ पैसा पाइबा मंगलेम्बा एखोइगी अंकलने को बाबा खोइगा याम तिन्ने अदु मांगोंदगी अइना तमजहौबा हाइसि माके सुबा नोमबा याम कले लाइरिकदि हैपोन्ते एखोइगी रोबिंद्र सरगी मपादो अदु मिनिस्टर ओइबा रोबिंद्र सरगी मपा अदु सुबा नोमबा कनबनिना माहुजी ख्वाइ पैसा पाइबा ओय सुबा नोमबा देखनि पैसा थौलैसि अदु ओइतारगदि एखोइ मयामसि डिग्री पाइरसु पाइद्रसु
सूब नोम बस याम कन तारगदी थबक सु मयाम थोलानी अखोय थबक सु यामना लेखरे कनागुमा थबक फंगबगी लंबी मदी प्लेटफॉर्म अदुगी खोइदा कई हाइने ज्ञान तादब लेरगदी अखंग अहि मयाम लेरी तानबियु अखोयदा सु हंगबियु अदुगा इसा इसाना मेंटोर थंबियो इसा इसा की गाइड तौबिनब मी थंबियो कंसल्ट तौनब मी थंबियो अखोय हक्चांग नाबम तमदा डॉक्टर थंबी डॉक्टर तानब चली अदुमाइ तदना आइगी करिगुंबा प्रोफेशन अमा फंगनबगी दमुक्ता तानबियो आई थबक फंगदा तारगदी मसिसु लाइना मखलमने अदुना अखंग अहि चलगा तानबियु तोरबान याउदब तुरेना मागी पंथुंग फमदा यौबंगमदे तोरबान यावरगदी तुरेंदु चुमसलगा माई पंथुंग यौखिने तोरबान याउद्रदी चनिंग ममाई केदा चटखरगा माग पंथुंग यौबंगमोय सुमाइ तदना अखोय मियोइबसिदसु मागी मेंटोर लेत्रबा मागी गाइड तौबिनब मिसि लेत्रबा मागी ओजा गुरु थमद्रबा अदुइतादि मासु पंथुंग बम खंगदना अदुम मांखिने अखोयना पुंसिगी गोल अमा थंबा दरकार होय आई सी करी ओइगदबनो आई सी करी तौगदबनो आई सी कदाई यौगदबनो हाइबगे अखोयना गोल अमा थंबा दरकार होय युमदगी सुम थोगा चखिकांदा कराई चतोयना असवाई फौते चटके सिमा कराई नम यौदोइसे सी याम तौजगे लेबे खो मणिपुर की को असवाई फौते चक्के से असवाई होइसे कराई नो मा यौदोरिसे ए आई अदुदा चक्के आई नागापात चक्के नत्रगा आई अदु दिल्ली चक्के बॉम्बे चक्के अदुनी आई थबक तो पुंग अदु से यौगदबनी हायरगदी मा अदु यौनेबको अदु नत्रगदी कराई नो मा यौदोरिसे अदु इतर देखो गोल अमा सेट तौरगा थंबियु ऐसासी करी ओइगे हाइबसी खंद्रगना अखंग हाइदा तानबियु अदुगा थंबियु अखोइसु नंबम खै अदुम हाइजगे ताकसगे व्याप सिंदो अदुगा अखोइ मणिपुर सि चाखना बखनसी नहारोन सिंसे अखोइगी मणिपुर की नहारोन सिंसे टैलेंट यम लेये कैनोम तौगिन खन हेता ngamba अदु मम्मी आई खंगेबा मणिपुर सा याम लाइदा थबक तौरम आई खंगेबा मयांग मचादगी मणिपुर मचाना टैलेंट लेबसी यम हेलेबा तबु मकोइ से कई मांगहले कन मोइगी अतन मन मांगहले होरेल हयेंगना थिंदबजना सिना मांगहले थबक सि पुंग अनि की थबक सि पुंग निपान चाखनबा सुमाइना सांगदो अलगा होय होरेन तौरगे हयेंग तौरगे सांगदो हनबा अदुना आइना पुंग अनि दा चंगदब थबक सि निपान चाखन खरमिना सही अनि दा चाखलकदब सि सही निपान चांगे चाखल कमाय चाखले पुंग निपान दा सुगदब थबक सि आइना पुंग अनि दा तौनब होनबा अदुरदि सही निपान चांगदब सही अनि दा चाखल खरने अदु इतारगदे अखोइना मसिगी कांसेप्ट सिदा अखोइना नैनरगा थबक सि तौतारगदी थबक फंगदब सु अमता लेररोय थबक सु फंगनी अदुगा चाखतबा हाइसिसु लेररोय छोइना जम चाखलने न कइनो हाइबसे अखोइदा मसिगी सिगी लाइन सि क्लियर ओइनबेदमक्ता अखंग अहि तानबा आइगी मेंटोर थंबा आइगी तुरेनगी तोरबान थंबा हाइबसे मसि याम दरकार ओइ ओजाना हाइबे अहमदा अफंग अपॉर्चुनिटी खुदिमा ग्रैब तौबियो अपॉर्चुनिटी याम फंगे लौरिगे अदुगी फेल सक्सेस लागजु परा तमदि हेनगनी अदुगा मथांगना खितंग डिलीजेंट ओइबियो तंदबियो थबक सुबियो हाइ पॉइंट ले अदुगा खोगी स्किल लोइन पर्टिकुलर ओइबा स्किल लोइन हाइता सि लाइन कंप्यूटर कोडिंग तौ तागरी नंग सिओटी खंपे याय कोडिंग हाइतर कंप्यूटर साइंस तमक्तरगा जु कोडिंग लर्न तौ याय अदे एआई मतांग जु एआई लर्निंग गुंबा सिंबा तंबा याबी पोस्ट माना खर स्किल खर ले माना ओजागी ओइबा साइते के जु नकसुंबा पर्टिकुलर ओइबा मागी एजुकेशन लाइन का सर्टिफिकेट के रिलेटेड ओइदबा स्किल अमानी दंग अदि अखोइदा तंबरा कोइ कानानि खनबा स्किल अमानी दंग स्किल सिदी अखोइगी को ख्वाइदगी मरु ओइबा अखोइना माइ पाकपदा संगदबा यादबा स्किल अमा हायरगदी नंबर 1 दा कम्युनिकेशन स्किल ने कनागुमा सेल्स एंड मार्केटिंग तौगे हैसु कम्युनिकेशन याम दरकार ओइ कनागुमा इमुंग मनुंगदा यामना शांति पुरके हैरसु मांगोंदा वही वता वांगांग छांग फजब दरकार ओइ कनागुम देगी ने रिसोर्स लौगे पैसा खर मतेंग लौगे हाइतारगसु आइगी वही वता की मतुंग इना माना थाजल पुरकदोरे वांगांग छांगांगी मतुंग लाकदोरे आई नुपी थीगे हैरसु नुपी यारमदबदु यानगे हैरसु अदुम आई कम्युनिकेशन वही वता फजबदन यादोरे अदसे अदना आइगी मयामना तमनदबा अदुगा माइ पाकपददी ख्वाइगी हेना अचौबा रोल लौबा स्किल हायरगदी कम्युनिकेशन स्किल ने सि नंबर 1 मसिदगी ने लोइ लाकदोरे सिंसि अदुई मथंगदा आइगी खुद सा हाइबगी स्किल सिनबो कम्युनिकेशन ना कनेक्ट तौरनी मी सिंग कनेक्ट तौरने बको कनेक्ट तौर मतुंग दाई करी नो मोंदा योन दोरसी योन बे याम दरकार ने बको सेल तौबदे आई हाइरे वांगांग बाहिरे अदु करी पोट अनि योन दोरसी प्रोडक्ट एंड सर्विस दरकार होय अदु मुक्ता खुद सा हाइबे दरकार होय खुद सा हाइनबगी दमक्ता जो अखोइगी मणिपुर सिदगी तौबे याबा स्केल अप तौबे याबा लोकल दसु पीबे याबा अमसु मपान दसु थादोकबे याबा स्किल अदुम खनबे फर्नीचर्स मैम तौबे याय ओ समाइना अखोइना फीगी लाइन दा कनेक्ट तौबे याय अखोइदा क्राफ्ट की यामने लई अदु तौबे याय अखोइदा एग्रीकल्चर की पुथोकबे याबा थबक सिंग यामने लईरी अखोइदा लमलेम मैम लेरी लमदु करमाइना मतौ करमाइना पोथोक लेब मोंग सिनगदगी हाइबदो अदु मयामनदी थौदबा लव अमख उरगा अदुम मांगहलगा अदुम थंबा ब्लेंग दा थंबा हाइरिबा लबुकसी करिगुम इजराइल दो एरदी जापान दो दि कमाइ सिनखिनी मोगनि मल्टीपल टाइम पोथोक सी काम पुथोखिनी अदुगी दो अखोइ तंब दरकार होय अखोइदा तंब याम दरकार होय अखोइ स्कूल दा लाइक तंब कारगा अखोइ लाइक खर तंबरगा अखोइ लाइक हाइरबोइन खनखरे लाइक तंबल ओरबोइन खनखरेबा नते असि नतेबा असि खक्तन तेब लाइक तंब हाइबसी अन तंब हाइबसी आइगी थबक पुथोकनबा थबक तौननबा तंब सि याम दरकार ने अदुगा अखोइदा ओजा खन हाइबसिम सु याम वाटले
ꯑꯣꯖꯥ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯗꯒꯤ ꯀꯅꯥꯝꯅ ꯍꯥꯏꯔꯒ ꯑꯁ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯍꯥꯏꯅ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯑꯩꯈꯣꯏꯗ ꯃꯁꯤ ꯌꯥꯝꯅ ꯑꯃꯥꯡꯕ ꯄꯣꯠꯅꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯡꯍꯜꯂꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯁꯤ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯒꯨꯟ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯗꯦꯕꯂꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯁ꯭ꯀꯤꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯃꯤꯡ ꯈꯔ ꯄꯟꯈ꯭ꯔꯦ ꯁꯤꯒꯤ ꯁ꯭ꯀꯤꯜ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ IT ꯂꯩꯈ꯭ꯔꯦ AI ꯂꯩꯈ꯭ꯔꯦ ꯃꯇꯝꯒ ꯆꯥꯅ ꯆꯨꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯌꯥꯔꯦ ꯍꯣꯏ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯦ ꯁ꯭ꯀꯤꯜ ꯍꯥꯏꯕ ꯄꯣꯠꯁꯦ ꯁ꯭ꯀꯤꯜꯗꯤ ꯃꯁꯤꯡ ꯃꯌꯥꯝ ꯚꯦꯔꯤꯌꯦꯁꯟ ꯂꯩꯕꯅꯤꯅ ꯑꯄꯥꯝꯕ ꯆꯨꯁ ꯇꯧꯕꯤꯌꯣ ꯑꯗꯨꯕꯨ ꯃꯦꯇꯔ ꯑꯣꯐ ꯐꯦꯛ ꯑꯣꯏꯔꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯃꯗꯤ ꯍꯥꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯁ꯭ꯀꯤꯜꯗꯣ ꯑꯄꯥꯝꯕ ꯁ꯭ꯀꯤꯜ ꯇꯝꯕꯤꯔꯨꯆꯣ ꯑꯗꯨꯕꯨ ꯂꯥꯁꯇꯗꯤ ꯃꯦꯟꯇꯣꯔꯤꯡꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯣꯠꯇꯨ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯄꯣꯏꯟꯠꯁꯦ ꯁꯤꯁꯤꯅ ꯑꯣꯖꯥꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯏꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯗꯅ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯨꯝꯕ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯔꯝꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯥꯏꯗꯤꯌꯥ ꯅꯣꯂꯦꯖ ꯂꯧꯖꯅꯕꯒꯤ ꯇꯟꯖꯥꯗꯨ ꯁꯣꯏꯗꯅ ꯂꯧꯖꯒꯦ inshallah thank you very much thanks